Siruida lakpasinda ayat papirabadi tumina laithokloi IM Sirui Festival gamari lenina ukhru natraga siroi khunda lakpa lamkoibasingda akaknaba phurup amada target tawduna lamkoiba lakpasingda ayat apan pinaba honaraklabadi NACN IM na khangdun leiroi haina Government of the People's Republic of Nagalim Secretariat Wung Tangkhul Region gi Cherol amana hairi Lup asigi Wung Tangkhul Region gi Secretary NG Athona khuyek piduna thadorakpa Cherol amana hai Cookie Jo Village Volunteer Eastern Zone na thokpa Cherol aduna NACN IM na hakjina lawi State ki sakhang lai oiriba mangsil laklaba siroi lili ki maramda miyang wakhal tahanaba khongthang asibu lumna loba lup singna siroi festival gamari lenana pirakpa yaifa paujel sing adu thagatpa phongdo le loinana state asida tourism hinghanaba amasung yokhanaba khongthang lokhatpagi tangai padaba leiri festival asiga mari lenana akoibagi phibam amasung tangkhul naga ke local culture amadi atai naga singi culture asibu miyamda khanghanaba ngamgadoribani KKBBEZ ki message asida pungning singsingai oiribadi Ukhrul area gi kuki singna khundaba khun kharabu kukilen gi sharuk amani haina phongdorakpa asini masi irang thokningai oibata natana khanaba hawbagi phibam ama lakhalle Sirui Festival asigi damak Sirui natraga Ukhrul da lakpa tourist singi marakta phurup amakhaki miyoi singbu target tawduna ayat apan thokhanaba honarabadi NACN IM na tumina khangduna leithokloi kukilen gi lam asi Ukhrul area da naga singi lamgi inchi ama fawba sokpa yaroi haibasi khangadabani asigumba media da thorokliba wafam asi mapung oina NACN da amasung naga phurupta hakthengna singnabani haina logani nakal amaromda tangkhul nagalong sirui lili festival English singani kunmanga ga marilna kanagumba lup amana akaknaba phurup amakhakpu chathok chasin tawba yaroi haina social media da phongdorakpa wafam asi lup aduna handoknaba khanghalakle masigi fireb ase ngasi TNL ge president preside tawduna puthokpa executive council ge mifamna warep asi laukhibani loinana TNL haukiba me ge tang mapan da thokiba directive amada kanagumba miyoi natraga khun amatana TNL na konba area da gari sing check tawba amasung apan piba yaroi haina phongdokhibani Manipur da tholiba irang asida tangkhul naga kanagumba phurup amatagi maikai da leproi haiba warep laukhiba laikre naga singi mapung oina tangkhul naga singbu hojik chathariba mungnabagi phibam asida yausin hannaba honaroidabani yamna mawong maril tadaba mawongda miyam tourist sing tangkhul nagalongi area da chathok chasin tawba thingnaba phirep khudakta lepkadabani haina additional secretary tangkhul nagalong Thanraingam Muibhana Thadorakpa Cherol amana khanghalakli amaromda village volunteer eastern zone Cookie Jo village ki volunteer eastern zone mari lenate haina sengdorakli haukiba me 13 da Cookie Jo village volunteer eastern zone na press ta Thadorakpa Cherol amana maitai phurup ke miyoi sing state level Sirui Lili festival Cookie sing na khundaba mafam sing phautuna chatpa yaroi haina athingwa thamkiba aduga mari lenana Sengdok warol adu village volunteer eastern zone na phongdor khibani village volunteer eastern zone amasung Cookie Jo village volunteer eastern zone ga karigumba hiram amatada mari leinade BBEZ ki ahanba pandam di Cookie Jo phurup ki yaifanaba amasung security gi damak leikhibani haina phongdor khi